ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯂꯥꯏ ꯌꯦꯛꯄꯤ ꯂꯩꯔꯤꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯁꯟꯖꯨꯒꯤ ꯃꯄꯥꯍꯣꯏ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤꯒꯤ ꯃꯄꯥꯍꯣꯏ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯡꯉꯨ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯂꯩꯔꯤꯛ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯑꯁꯨꯝ ꯂꯩꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯨ ꯈꯪꯏ ꯇꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯁꯟꯖꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯃꯥꯏꯕ ꯇꯥꯟꯅꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯂꯩꯔꯤꯛ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯇꯧꯕ ꯌꯥꯕ ꯃꯈꯩ ꯂꯣꯏꯅꯃꯛ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯤꯌꯥꯝꯅ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯈꯔ ꯃꯈꯩꯗꯤ ꯇꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯌꯥꯎꯔꯤꯕ ꯂꯩꯋꯥ ꯂꯥꯏꯔꯣꯟꯁꯤꯡ ꯑꯗꯨꯅ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯍꯥꯏꯕꯗꯤ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯈꯪꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯇꯧꯕꯗꯣ ꯃꯍꯥꯛꯇꯤ ꯍꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨ ꯇꯧꯖꯕꯒꯤ ꯋꯥꯅꯤ, ꯈꯪꯗꯅꯕ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯃꯑꯣꯡ ꯃꯇꯧꯗ ꯈꯔ ꯍꯣꯡꯗꯣꯛꯆꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯥ ꯊꯥꯖꯗꯅ ꯕꯤꯀ꯭ꯔꯝ ꯂꯩꯔꯤꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯀ꯭ꯔꯝꯅ ꯂꯩꯔꯤꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯂꯩꯔꯤꯛ, ꯀꯩꯗꯧꯔꯦ ꯅꯪꯗꯤ? ꯁ꯭ꯀꯨꯜꯁꯨ ꯑꯃꯠꯇ ꯀꯥꯔꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯏꯃꯥꯗ ꯑꯩꯅ ꯍꯪꯕꯗꯁꯨ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯄꯥꯔꯒ ꯂꯩꯌꯦꯅ ꯍꯥꯏ꯫ ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ? ꯑꯗꯨꯒ ꯀꯩꯅꯣ ꯅꯪꯒꯤ ꯀꯥꯁꯤꯅ ꯑꯁꯥꯝꯅ ꯆꯥꯏꯔꯤꯕꯁꯤꯅ? ꯂꯝꯌꯥꯏꯁꯤꯗ ꯌꯦꯛꯂꯤꯕꯁꯤꯡꯁꯤꯅ ꯀꯔꯤꯅꯣ? ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯛꯂꯝꯕꯒꯤ ꯃꯑꯣꯡꯗ ꯀꯔꯤꯅꯣ ꯏꯆꯥꯏ ꯆꯥꯏꯔꯤꯕꯁꯤꯕꯣ? ꯋꯥꯏꯒ ꯑꯃꯠꯇ ꯇꯩꯊꯣꯛꯇ꯭ꯔꯕꯕ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯛꯅ "ꯅꯪ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯅꯣ? ꯆꯠꯂꯣ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ." "ꯑꯦ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯪꯅ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯂꯛꯇꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ? ꯅꯁꯥ ꯉꯝꯗ꯭ꯔꯕ ꯖꯥꯠꯂꯥꯗꯅ ꯑꯩ ꯍꯪꯕ ꯆꯪꯉꯛꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯊꯥꯒꯠꯀꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯑꯩꯕꯨ ꯇꯥꯜꯂꯤꯅꯦ? ꯅꯠꯇꯦ, ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯀꯌꯥꯝ ꯂꯥꯟꯈ꯭ꯔꯒꯦꯅꯦ?" "ꯂꯥꯟꯕ ꯂꯥꯟꯗꯕ ꯑꯩꯉꯣꯟꯗ ꯆꯪꯉꯛꯀꯅꯨ. ꯅꯪꯁꯨ ꯑꯩꯒ ꯂꯣꯏꯅꯕꯗꯒꯤꯅꯦ ꯆꯣꯞꯄ ꯏꯀꯥꯏꯕ ꯌꯥꯝ ꯅꯪꯂꯕꯅꯤ. ꯆꯠꯂꯣ, ꯆꯠꯂꯣ ꯍꯥꯏꯕꯅꯤ." "ꯑꯁ, ꯉꯥꯏꯈꯣ, ꯀꯩꯗꯧꯔꯒꯦ? ꯉꯥꯏꯍꯥꯛꯀꯗꯤ ꯐꯝꯈꯤꯒꯦ. ꯋꯥ ꯑꯃ ꯇꯝꯒꯦ ꯍꯜꯂꯛꯏꯅꯤ." "ꯀꯔꯤ ꯋꯥꯅꯣ?" "ꯑꯇꯩꯒꯤ ꯅꯠꯇꯦ, ꯅꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯕ, ꯅꯉꯣꯟꯗꯒꯁꯨ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯅꯣꯏꯈꯤꯒꯤ ꯂꯩꯀꯥꯏꯒꯤ ꯇꯥꯏꯇ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯗꯨꯒ ꯁꯟꯖꯨ ꯍꯥꯏꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯅꯥꯕꯗꯒꯤ ꯃꯃꯥꯏꯗꯣ ꯍꯧꯖꯤꯛꯇꯤ ꯄꯨꯔꯥ ꯂꯣꯏꯔꯦ ꯍꯥꯏꯔꯤꯌꯦ꯫ ꯗꯣꯛꯇꯔꯅ ꯕꯦꯟꯗꯦꯖ ꯌꯦꯠꯂꯒ ꯊꯝꯂꯦꯅ ꯍꯥꯏ꯫ ꯑꯗꯨ ꯍꯥꯡꯗꯣꯛꯎꯀꯥꯟꯗ ꯀꯔꯤ ꯑꯣꯏꯔꯝꯗꯣꯏꯅꯣ ꯈꯪꯗꯦ. ꯍꯤꯡꯆꯥꯕꯤ ꯃꯥꯏ ꯑꯣꯏꯖꯔꯝꯃꯅꯤ." "ꯑꯁ ꯌꯥꯔꯦ, ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ. ꯆꯠꯂꯣ." "ꯏꯍꯦ, ꯑꯩꯅ ꯃꯥꯒꯤ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔ ꯂꯥꯛꯑꯒ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯄꯥꯎꯗꯨꯕꯣ? ꯃꯤꯅ ꯋꯥꯕ ꯎꯔꯒ ꯅꯨꯡꯉꯥꯏꯒꯅꯨ." "ꯏꯍꯦ, ꯐꯔꯦꯁꯦ, ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯦ. ꯑꯩ ꯆꯠꯂꯒꯦ. ꯅꯪ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯐꯝꯃꯣꯅ ꯍꯥꯏꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯩ ꯆꯠꯂꯒꯦ. ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕꯁꯦ ꯑꯔꯦꯝꯕꯅꯤ. ꯐꯨꯔꯤꯠꯇ ꯃꯥꯡꯖꯣꯡ ꯆꯣꯡꯕ ꯍꯥꯏꯗꯨꯅꯤ. ꯐꯔꯦ, ꯑꯩ ꯌꯥꯝ ꯏꯀꯥꯏ." "ꯆꯠꯂꯕꯣ? ꯆꯠꯇꯗꯤ ꯀꯩꯗꯧꯅꯤ? ꯀꯣꯏꯇꯥꯟ ꯇꯥꯜꯂꯨꯕꯗꯨꯕꯣ?" "ꯌꯥꯔꯦ, ꯆꯥ ꯊꯛꯁꯤ ꯂꯩꯔꯝꯃꯣ." "ꯌꯥꯔꯦꯗ, ꯆꯥꯒ ꯊꯛꯑꯔꯣꯏꯗ. ꯍꯨ ꯊꯛꯄꯒ ꯆꯞ ꯃꯥꯟꯅꯔꯅꯤ." "ꯑꯁ, ꯍꯨ ꯅꯠꯇꯦ, ꯆꯥ ꯍꯥꯏꯕꯅꯤ. ꯂꯩꯔꯝꯃꯨꯀꯣ." "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯩ ꯁꯤ ꯈꯔꯒꯗꯤ ꯅꯨꯡꯁꯤꯕꯖꯥꯠꯅꯤ. ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯇ꯭ꯔꯤꯁꯦ? ꯃꯃꯥꯟꯅꯕꯤꯁꯤꯡꯁꯤꯅ ꯃꯥꯕꯨ ꯂꯛꯅꯕꯁꯤꯗ ꯇꯧꯔꯤꯕ ꯖꯥꯠꯂꯥ? ꯃꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯃꯁꯤ ꯀꯗꯔ ꯇꯧꯁꯤꯟꯅꯔꯒ ꯃꯁꯤ ꯀꯣꯏꯕ ꯈꯔ ꯄꯨꯊꯣꯛꯇꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯃꯥꯒꯤ ꯃꯃꯥꯏꯁꯤ ꯃꯁꯥꯅ ꯃꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯗꯅ ꯍꯟꯅꯨꯁꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯃꯁꯤꯁꯨꯅꯦ ꯂꯥꯌꯦꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤ. ꯗꯣꯛꯇꯔ ꯑꯍꯩ ꯑꯍꯩꯕ ꯑꯁꯥꯝ ꯂꯩꯔꯀꯥꯟꯁꯤꯗ ꯁꯔꯖꯔꯤ ꯑꯃ ꯊꯣꯛꯄ ꯇꯧꯍꯔ ꯂꯣꯏꯔꯦ." "ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯀꯦꯔꯗꯤ ꯌꯥꯝꯅ ꯐꯖꯒꯗꯕ ꯃꯤꯅꯤ. ꯃꯥꯅ ꯂꯩꯁꯥꯔꯤꯉꯩ, ꯍꯥꯏꯕꯗꯤ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ, ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯏꯟꯈꯠꯂꯛꯄ ꯃꯇꯝꯗꯨꯗ ꯃꯥꯅ ꯐꯖꯈꯤꯕ ꯁꯛꯇꯣ. ꯂꯥꯏꯁꯤꯁꯨ ꯑꯉꯛꯄꯅꯤ. ꯐꯖꯕ ꯃꯤꯗ ꯈꯜꯂ ꯈꯜꯂꯒꯅꯦ ꯑꯁꯤꯒꯨꯝꯕ ꯂꯥꯏꯅꯥꯁꯤ ꯅꯥꯍꯜꯂꯤ." ꯕꯤꯀ꯭ꯔꯝꯅ ꯃꯇꯣꯝꯇ murum murum ꯁꯣꯜꯂꯤꯉꯩ ꯂꯩꯔꯤꯛ ꯆꯪꯁꯤꯜꯂꯛꯂꯒ "ꯀꯩꯅꯣ murum murum ꯁꯣꯜꯂꯤꯕꯗꯨꯕꯣ?" "ꯀꯩꯁꯨ ꯅꯠꯇꯦꯗ, ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯝꯃꯤꯕꯅꯤ." "ꯑꯦ, ꯀꯔꯤꯒꯤ? ꯁꯦ, ꯆꯥꯁꯤ ꯊꯛꯑꯣ." "ꯅꯪꯒꯤꯁꯤ ꯃꯇꯨꯡ ꯃꯅꯥꯎ ꯂꯥꯛꯇꯅꯕ ꯀꯥꯏꯅ ꯊꯨꯝꯒꯗꯤ ꯍꯥꯞꯇꯦꯀꯣ? ꯍꯣ, ꯊꯛꯑꯒ ꯌꯦꯡꯉꯣ." "ꯍꯣꯏꯗ, ꯑꯗꯨꯕꯨꯗꯤ ꯊꯛꯀꯗꯣꯔꯤꯅꯤ. ꯑꯗꯣ ꯅꯪ ꯁꯨꯃꯥꯏ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ.
खरसु कोइथोक्से हंदक लाकदोरिबा कुमै हराउ चेराउ बगासी सी नंग पुरगा आई कुछ चकदोइनी आई चलोइदा कदोबे चलोइदिनो आई याउरिबसिरी नंग याउबगिने आइना चलोइ हाइसी नंग आई का चलदी मी हता फुनै फुना दै यारिब्रो मी उसिलक्त्रबदी फुनबा ताबनी नतिने नंग ओरि मोंसिबु नंग ओरिंदना ओरिब्रो पामजदना ओरिब्राबा अदुगुम्बा खंथबा ngамदबा वखल तादबा सिंसिने मकोककुदा चोखोंबा थोंगदबनी अस यारी चाउ थकल वरदी चलो लोइरिदा असुक साबसे इबु थकलगा थबा काची प्रोक प्रोक चागा इबु थरो थरो ओलगा आइना कपदु नंगबु येंबा ngамगदरो अदु ओइरगना इसिंग खरा पिथेदना हेरा इसिंग फरोइदा साइगत खिबा मफमबु कमान इसिंग फगदोरिबनो फरसे होरेन नुमिदांग तो अखोइ मानबा मयामा साकसनागनी नंग चाक चरमखिनो आई नंगी इंजांग खरा पुबिरक्के पुरक्कनो आई चाइंगदेबा ओइ पुरक्कनी चाक चरम यारको चा सिजुबी मा कोइतान ताले से थक 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 तोक चरगे से सागे सासिनो असुमना हाइरगा विक्रम चादो बरबर थकतुई अदुगा विक्रमना चलमदाइदा लेरिकता नंग कोइबा चकदोइदिको होरेन चाक चरम यारोइ असुमना हाइरगा लाउरगा थोखी मदुदा संजिता थोक हेक थेंगरे संजिताना हाइमा इबुंग नंग लामनिब्रो हाइदुन हंगबदा विक्रमना होय इमा लेरिकतु कदोरबनो खंगदी मपाली पागा थोलक्तेदना हंगबा लाइबनी मासा याम कलौरबनी खलेरगा कोइबा पुथोकदोरिबनी इबुंगो होइल खलागने वखल से खरा सावनबा खरा ngangbiyु खंगद्रे इबुंगो अइखोइगे लाइबक्सिसुने अथोपा लाइबक हाइबदुनी ए इमा अदुमाइना वखल सोन्थाबिगनुदा अइखोइ असुयाम लेरिबसिरी आई चले इमा अदो इमा होरेन चाक चारम खिनुको अइंजांग पुरकदोइनी विक्रम लाउरगा चेंत चतखी मतम अदुता संजिताना तौरिसी यमुनी असुमना हाइरगा लेहौरी मसिदगिदी संजिता मचानुपी लेरिकी मनाक्ता चंगसिलक्ली लेरिक होइसु हाइदी माइसु हाइदी फमुंग अदुता मखोंग यानथरगा फमी सांगरबा मसम अदु लोइनमक थाधरगा मकुट अदुना फमुंग अदुदा नमलगा तुमिन मकोक नोंथरगा लेरमी मतम अदुता संजिता चंगसिलक्लगा हाय विक्रम लाक्लिबसिब नंगबु करीमत पिजखिद्रब्रो असुमना ngala changli leiri karimata khumdi matamaduta sanjitana haima nangondani ne hari sibo nangbo kaima ta dharma sibo ati bikram lakudum kaimte pija khidra baba nangbo ima sa pi thakrabani o hoi ibema mi wonda ne thina nung ngang bodo tawganu ko bikram se aikhogi da muti yamna wajarabani napa bongdunu ga maro lama nini lamaga tham lep tha ama lamaga sahi mlep tawduna leire do hai ai nasamana ga do phaman khara hatu nangbo angau bi sadan leibidu haina bro asum na ngangam laga sanjita satkhri matam madu da leirikna aingoda saripa matha se nai de khangbonati asum na matum ta ngangdun lehori numit adugi numidangni leirik kari tawsige haiduna khandun leiringai thong thilaki matam madu ta sanjita na hai ngasai Bikram na lakena hairam padu oiraba jala asumna hairaga thongado hangtuk lui Bikram na ima na ba mayam ngai hori ai chalage se leirika punna jaminaru hoi ibungo adu nangbu mai sumte yaudi yagadori bro nung sinaga maro lama mangsilakpane yarni ma ai phone flux lauri o hoi ibungo haima chatkrini ibungo call siri ima ai hayeng no alaga laulage Bikram na lauram laga chatkhibaduta sanjita thongadu tapna ngasali aduga chakhumda parap lakli masigi matung leirikpu chak charasil o haiduna kaurakli leiriksu parap lakli ma macha ani to amukta phawba unakhiribagum walang kaya nganadi matamaduta sanjitana hai se Bikram na program bani khara chaba haibaduni masigi anga ngasimangai rai khoi mungda khara yengsinbi bisi ima aisibu kayamuk yamna thirageba aduga miyamna ibui ubaga aimunda khudam thin lo nolibudu karigino haima nanga mo hawraklabro se chak chanaba tawro hone nang se hanubi mali yadunani kahimte khalunu bima mama ki wahai aduna leirik ipen penjadi leirik na hangliba wahangsi ngasina ahar manati nongmoda masing thingomdana mama sanjita da hanglibani Maramaduna mama sanjitana su mahana khumlibato
ngамꯂꯛꯇ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯊꯣꯛꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯗꯨꯃꯛ ꯈꯨꯝꯂꯤꯕꯅꯤ ꯂꯥꯏꯔꯤꯛꯄꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯄꯨꯛꯅꯤꯡ ꯁꯣꯟꯊꯗꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯈ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏ ꯏꯄꯦꯟ ꯄꯦꯟꯖꯗꯦ ꯀꯨꯝ ꯑꯃꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯂꯥꯛꯄ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯅꯤꯜ ꯈꯣꯡꯂꯤꯕ ꯂꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯣꯛꯅꯤꯡꯈꯤꯕꯅꯤ ꯆꯠꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜꯗ ꯍꯦꯛ ꯎꯔꯨꯕꯗ ꯃꯍꯥꯛꯀꯤ ꯁꯛꯇꯝ ꯑꯗꯣ ꯃꯁꯥꯅ ꯐꯥꯎꯕ ꯍꯩꯅꯖꯗꯦ ꯃꯤꯡꯁꯦꯜ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯨꯒꯥꯏꯈꯤ ꯁꯟꯖꯤꯇꯥꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯅꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏꯔꯤꯛꯇꯣ ꯕꯤꯀ꯭ꯔꯝꯅ ꯄꯤꯔꯛꯂꯤꯕ ꯏꯟꯁꯥꯡ ꯑꯗꯨꯒ ꯇꯧꯗꯨꯅ ꯃꯃꯥ ꯃꯆꯥ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯖꯤꯟꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯁꯟꯖꯤꯇꯥ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯤ ꯂꯥꯏꯔꯤꯛꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯜꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯛꯏ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯅ ꯃꯤ ꯑꯃꯒꯤ ꯑꯁꯣꯏꯕꯕꯨ ꯎꯔꯒ ꯃꯈꯣꯏꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯜꯂꯛꯄ ꯑꯗꯨꯒꯤꯗꯃꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯈꯜꯂꯨꯔꯒ ꯑꯁꯨꯝ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ ꯃꯇꯝꯗꯣ ꯅꯣꯡꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯁꯜꯂꯛꯄ ꯃꯇꯝꯅꯤ ꯑꯍꯤꯡꯒꯤ ꯄꯨꯡ ꯑꯃꯃꯨꯛ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯔꯤꯛꯀꯤ ꯃꯁꯥꯗꯣ ꯀꯔꯤꯅꯣ ꯃꯩꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯃꯨꯕ ꯃꯩꯈꯨ ꯆꯕꯨꯜꯅ ꯄꯨꯡꯌꯣꯝ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯊꯦꯛꯂꯕ ꯁꯛꯇꯝ ꯑꯃꯅ ꯅꯟꯊꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯂꯥꯏꯔꯤꯛ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕꯗꯨ ꯃꯈꯣꯜ ꯊꯣꯛꯂꯝꯗꯦ ꯂꯥꯏꯔꯤꯛ ꯀꯤꯕ ꯑꯃꯗꯤ ꯄꯥꯈꯠꯃꯟꯈ꯭ꯔꯤꯕꯅ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯥꯏꯗꯣꯛꯅꯕ ꯂꯧꯊꯣꯛꯅꯕ ꯑꯃꯗꯤ ꯍꯧꯒꯠꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯟꯊꯔꯤꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯗꯨꯅ ꯑꯁꯨꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯤ ꯂꯥꯏꯔꯤꯛ ꯐꯅ ꯀꯟꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯑꯩ ꯉꯁꯤ ꯁꯤꯔꯒꯗꯧꯔꯕ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯍꯦꯛ ꯈꯜꯂꯨꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯟꯊꯔꯤꯕꯗꯣ ꯇꯞꯅ ꯃꯃꯤ ꯁꯥꯃꯤ ꯃꯥꯡꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯐꯝꯃꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯕꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯅꯣꯡ ꯀꯟꯅ ꯇꯥꯈꯤꯕꯅ ꯅꯣꯡꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯂꯥꯏꯔꯤꯛꯀꯤ ꯃꯃꯥ ꯁꯟꯖꯤꯇꯥ ꯂꯥꯏꯔꯤꯛꯅ ꯀꯧꯔꯤꯕꯗꯨ ꯇꯥꯈꯤꯗꯦ ꯂꯥꯏꯔꯤꯛꯁꯨ ꯃꯍꯥꯛꯅ ꯑꯃꯨꯛꯇꯪ ꯀꯧꯔꯨꯔꯒ ꯃꯃꯥꯅ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯈꯨꯝꯐꯝ ꯈꯪꯂꯣꯏ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛ ꯑꯃꯨꯛꯇꯒꯤ ꯍꯦꯟꯅ ꯀꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯁꯥ ꯑꯗꯣ ꯀꯤꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯨ ꯁꯥꯡꯂꯔꯣꯏ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯔꯤꯛꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯅꯟꯊꯔꯛꯂꯝꯂꯤꯕ ꯂꯥꯏꯃꯨꯛ ꯑꯗꯣ ꯃꯍꯥꯛꯅ ꯎꯅꯕ ꯄꯥꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯂꯣꯠꯂꯤꯕꯅꯣ ꯊꯣꯛꯂꯛꯂꯣ ꯑꯩꯒꯤ ꯏꯃꯥꯡꯗ ꯊꯣꯛꯂꯛꯂꯣ ꯀꯔꯤꯅꯣ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯔꯣ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛꯅ ꯂꯥꯎꯔꯛꯂꯤ ꯑꯗꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯥꯏꯔꯤꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯃꯃꯤ ꯑꯃ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ ꯑꯩꯉꯣꯟꯗ ꯑꯋꯥꯕ ꯄꯤꯔꯤꯕꯁꯦ ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯔꯤꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯃꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯀꯧꯊꯣꯛꯂꯤꯕꯗꯣ ꯑꯩꯅꯤ ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯔꯤꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯠꯇꯒꯤ ꯆꯥꯛꯊꯥꯛ ꯉꯁꯤ ꯐꯥꯎꯕꯗ ꯄꯤꯗ꯭ꯔꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯕꯗꯤ ꯅꯪꯕु ꯑꯩꯅ ꯁꯣꯏꯗꯨꯅ ꯍꯥꯠꯂꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯏꯔꯤꯛꯅ ꯑꯩ ꯅꯪꯕꯨ ꯀꯧꯊꯣꯛꯂꯒ ꯁꯥꯟꯅꯈꯤꯕ ꯂꯩꯇꯦ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯑꯩꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯑꯣꯏ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯏꯔꯤꯕꯗꯨ ꯑꯩꯅꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯣꯟ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯍꯥꯞꯈꯤꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅꯃꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ ꯃꯗꯨꯒꯤ ꯃꯃꯜ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯁꯤꯗꯤ ꯄꯤꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯄꯤꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪ ꯑꯗꯣ ꯂꯩꯈꯥꯏꯗꯨꯅ ꯍꯥꯠꯀꯅꯤ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯅꯪꯉꯣꯟꯗ ꯍꯧꯖꯤꯛ ꯑꯩꯅ ꯀꯔꯤ ꯆꯥꯛꯊꯥꯛ ꯄꯤꯌꯨ ꯍꯥꯏꯔꯤꯕꯅꯣ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯍꯥꯏꯕꯕꯨ ꯏ ꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯒꯗꯕꯅꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯗꯤ ꯁꯥ ꯉꯥꯁꯨ ꯑꯃꯠꯇ ꯂꯣꯏꯗꯦ ꯐꯔꯦ ꯑꯩꯒꯤ ꯈꯨꯠ ꯑꯁꯦ ꯂꯦꯟꯈꯥꯏꯔꯒꯦ ꯑꯗꯨꯗꯨꯒ ꯏ ꯑꯗꯣ ꯅꯍꯥꯛꯅ ꯂꯧꯔꯣ
ꯃꯗꯨꯅꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯏꯅꯤ ꯐꯔꯦ ꯊꯕꯛ ꯑꯗꯣ ꯍꯧꯖꯤꯛꯃꯛ ꯄꯥꯡꯊꯣꯛꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯩꯔꯤꯛ ꯃꯍꯥꯛꯀꯤ ꯂꯥꯏꯁꯟꯅꯐꯝ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯥꯡ ꯁꯨꯔꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛ ꯑꯗꯨꯗ ꯂꯦꯟꯊꯠꯆꯔꯤ ꯃꯁꯤꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯂꯥꯏꯃꯨ ꯑꯗꯨꯗ ꯀꯠꯂꯤ ꯃꯁꯤꯗꯒꯤꯗꯤ ꯂꯥꯏꯃꯨ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈ꯭ꯔꯤ ꯇꯧꯔꯤꯕꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯂꯨꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯩꯔꯤꯛ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯑꯇꯣꯞꯄ ꯑꯃꯥꯏꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯃꯍꯥꯛꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯨꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯐꯥꯎꯕ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯗꯨ ꯍꯥꯏꯗꯣꯛꯂꯨꯔꯒ ꯃꯌꯥꯝꯅ ꯃꯊꯪ ꯃꯊꯪ ꯈꯪꯅꯔꯛꯂꯕꯗꯤ ꯃꯍꯥꯛꯄꯨ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯖꯩ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕꯗ ꯆꯠꯇꯨꯅ ꯇꯧꯍꯜꯂꯨꯔꯒꯦ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯃꯍꯥꯛꯅ ꯈꯟꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯑꯗꯨ ꯍꯧꯈꯤꯗꯨꯅ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯂꯩꯔꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯥꯏꯇ꯭ꯔꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯁꯟꯖꯨꯒꯤꯁꯨ ꯃꯃꯥ ꯃꯄꯥ ꯃꯌꯥꯝ ꯑꯃ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯅꯦꯛꯄ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯃꯥꯏꯕ ꯑꯗꯣ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯨꯅ ꯂꯥꯡꯂꯕꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯑꯗꯣ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯈꯔ ꯆꯠꯂꯒ ꯂꯩꯔꯤꯕ ꯂꯩꯔꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯑꯩ ꯍꯧꯖꯤꯛ ꯌꯦꯛꯀꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯏꯕꯦꯝꯃ ꯅꯈꯣꯏ ꯑꯅꯤꯅ ꯈꯪꯕ꯭ꯔꯥ ꯌꯦꯡꯉꯨꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯕꯣꯏ ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯀꯣꯂꯣꯝ ꯑꯗꯨꯅ ꯇꯧꯗꯨꯅ ꯂꯩꯔꯤꯛꯀꯤ ꯁꯛꯇꯝ ꯑꯃ ꯌꯦꯛꯈ꯭ꯔꯤ ꯂꯩꯔꯤꯛꯀꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯛꯄ ꯍꯦꯛ ꯂꯣꯏꯔꯛꯄꯗ ꯇꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯁꯟꯖꯨꯅ ꯈꯪꯉꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯅꯁꯥꯗ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯕꯨꯠ ꯕ꯭ꯔꯤꯠ ꯀꯌꯥ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯁꯤꯗ ꯎꯔꯤꯕ ꯅꯈꯣꯏꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯅꯃꯥꯟꯅꯕꯤ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯈꯔ ꯋꯥꯇꯦꯝꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯏꯇ꯭ꯔꯤ ꯑꯃꯗꯤ ꯁꯟꯖꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯃꯍꯥꯛꯄꯨ ꯂꯥꯏꯇꯤꯟ ꯁꯥꯟꯅꯕꯒꯁꯨ ꯍꯩꯕ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯤ ꯄꯨꯡꯉꯛ ꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯨꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯛꯅꯕ ꯑꯃꯗꯤ ꯀꯔꯦꯝ ꯀꯊꯥꯏꯅꯕ ꯀꯌꯥ ꯇꯧꯕꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯇꯧꯔꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯈꯔ ꯃꯈꯩꯗꯤ ꯆꯤꯡꯅꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯁꯟꯖꯨꯒꯤ ꯑꯍꯜ ꯂꯃꯟ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤꯒꯤ ꯑꯍꯜ ꯂꯃꯟꯗ ꯍꯥꯏꯔꯤ ꯇꯧꯔꯤꯕꯁꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤ ꯑꯁꯤꯅ ꯈꯪꯉꯤ ꯍꯥꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯍꯟꯕ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯊꯤꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯆꯥꯅꯨꯄꯤ ꯑꯅꯤꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯌꯥꯝꯅ ꯋꯥꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯇꯧ ꯀꯔꯝꯅ ꯊꯤꯡꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯁꯟꯖꯨ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯟꯖꯨꯒꯤ ꯃꯕꯨꯡ ꯍꯣꯏ ꯑꯃꯗꯤ ꯇꯥꯏꯇ꯭ꯔꯤꯒꯤ ꯃꯕꯨꯡ ꯍꯣꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯣ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯂꯤ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯊꯕꯛ ꯑꯁꯦ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯒꯤ ꯑꯣꯏꯅꯤ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯅꯆꯟꯁꯤꯡ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯅ ꯂꯥꯛꯅꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯀꯔꯤꯒꯨꯝꯕꯗ ꯃꯍꯥꯛꯄꯨ ꯊꯤꯡꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯒꯤ ꯅꯆꯟꯅꯨꯄꯤꯁꯤꯡ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯅꯥꯔꯒ ꯄꯨꯡꯄꯠ ꯄꯠꯂꯒ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯅꯗꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯃꯈꯣꯏꯒꯤ ꯃꯃꯥꯏ ꯑꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯑꯁꯤꯒꯨꯝꯂꯕ ꯁꯣꯏꯅꯥꯏꯔꯕ ꯁꯛꯇꯝ ꯑꯃꯗ ꯊꯝꯂꯤꯕꯁꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯇꯥꯏꯇ꯭ꯔꯤꯒꯤ ꯃꯕꯨꯡꯁꯤꯡ ꯁꯟꯖꯨꯒꯤ ꯃꯕꯨꯡꯁꯤꯡ ꯂꯣꯏꯅꯃꯛ ꯁꯥꯎꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯃ ꯍꯨꯞꯇꯨꯅ ꯂꯩꯔꯤꯛꯀꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯛꯇꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ ꯑꯗꯨꯒ ꯁꯟꯖꯤꯇꯥꯅ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯊꯣꯝꯖꯤꯜꯂꯛꯄ ꯑꯗꯨ ꯎꯕꯗ ꯂꯩꯔꯤꯛꯅ ꯊꯣꯡꯅꯥꯎꯗꯒꯤ ꯍꯩꯃꯥ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯑꯩꯕꯨ ꯍꯥꯠꯄ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯐꯨꯕ ꯁꯣꯏꯗꯅ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯅꯤ
asumna khalaga leirik yum adu thadokuna chenkhrei masidagidi lakliba miyoising aduna yum adugi manungda changaklaga koithi thiduna leirik haiduna kauri yumlon kairon nabasing taraduna kaidoba yaure haiduna changsilakpada tholiba thodosing atugi matangda wari liduna tamlei matamaduda yumlon kairon nabada leiriba miyoising aduna su madugi hanubi manba angang aduna adugumlaba thabak ama torongani haibisi ngahandagi aikoina chingnarabani yum asigi manungda athenga matamda manam namthiba kaya ama namba amadi kokok janbaki makhol sing taba aduga ngarang kainoma lai sanabaki mawongda tauba aikoina kaya ama thingna khrabani haujikti yum ase aikoige leminaba ngamloroi aduna yum ase aikoi mayam changtuna thugai gadabani hainu launari ngai sanjita yum aduta halaklei mayam womsilambaduda kari tauba yarobagi haiduna sanjita na hanglei matamaduda mayamna nangi na chanupi leikna lai sanaraga yengu stalakliba ibungo ani asigi machanupi ani haujikti mafam marak khangdana naraga leiri masibo haunori bro na chanupi lamhinbi lai sanabi maibidu yamathuna puthoro natrabadi suchoi sodana nokoi imungse aikoi tumna halani haiduna laurakhi matamaduda sanjitana karino haibiributubo aigi isana aduguma tawba ngamgadabarati नखोइना पंखत खंजले कराना पिरक पाउनो हाइदुना संजिताना सु खुमली अदुबु यानब मियाम अदुना संजिताबु मचागी मिचंग चंगी नाहासु यावरंगनी हाइदुना तब ताबा मखै फुबिरी अमदि युम कै अदुसु फनि यामन थुगाइरमली अदुबु मै हेक थादोकपा हाइबदुमदि लेकाइगी मियोइ अहल कया सोंथोरक्तुना याददुना मै थारमद्रै अदुबु पोचै अमांगता कया मदि थोखलमखी असुमना मयाम पुनमक चखरबा मतुंगदा ताइट्री अमति संजू मकोई अनिगी मबुंगना साजितादा ओनसिंदुना हाइरी मखाताना करिगुंबा नचानुपि तरोक पथोलबदी अइखोइना करि तरोकपगी यिंगु हाइदुना हाइरमलगा मयाम अदो चटनखी पावदो लेरिक्सु तारी महाग हौसी कनासु चंगनद्रबा यामनसु सोंजलगा लेरबा अमलबा फाम अमगी मताइदा लेबा लौतांग संग अमनबा सेगाइबा मद लोतुना हौजिक लेरिबनी मतम मदुदा लेरिक मखोइगी युमगी माइकई रोमदा येंदुना महाग यामना निंगमदना कपखी मसिदगिदी महाग असुम साउगलक्तुना लेकाई अदुदा करिगुंबा खरदी होरे नुमिदांग तौरगे खलदुना महाग सेम साबा हौरखी वारी असिगी मंगा सुबा तांकक मतांग असिदा लोइसिनजरी मथंगी तांककता करी कमदोरकपगे हाइबदु मयाम पुन्ना गाइमिनरसी मयामबु अरोइबदा अमुक्का हन्ना खुरुमजरी।